February 18, 2018, Sahu Mansion, Patnagar, Odisha. Numit adubu Sahu family nangairibani. Nauna saba Sahu Mansion adu Fazarba hairang lairang kaya amana decoration tawrami. Yum adugi falangda irami. Soumya wed Rima. Maramdi ngasi Somi Sekhar Sahugi luhongba numini. Imung adugi harau tayamba family kudingmak luhongba adubu yauna nabigidamak same sarami. Imung adugi Mapaibingo Rabindra Kumar Sahu amadi mahaki mama Sanjukta Sahu. Rabindra Kumar Sahu na school ki teacher ni. Mama Sanjukta Sahu na Joyti Vikas College ki principal ni. Makhoi ki family adu like la su yamna haiba imung amadi discipline leba imung amani. Swami ki sister amalerami. Sister adu Kazakhstan da hauzik lairik tamduna lairibi amani. Swami sahi kudmari sure mahak computer science da graduate loiraba miyo yamani. Amadi mahak Bengaluru gi Japanese company amada thabak tawriba mishak amani. Swami ga luhonga tawriba nupi Rima Sahu. Mahaki family su adum pharami. Haibadi mahaki father na garment trader amani. Machanupi amata fangjadaba aduda Rima Sahubu makoina macha sangna yoksabani. Ayokpi macha oirabasu Rima bu macha na macha dauna yamna nungsina tawrami. Amadi mahaki ni haibada karigumba amata su awat palahilamde. Rima local college amada mahak graduation loiraba matungda family na arrange tawduna mahakidamak Sahu family ga engage tawna ba khangalami. 2018 da yum animak makhoi sakang makhang narami. Matamduda Swami amasung Rima makhoi anisu thengaduna wakhal mot chanabadagi engage tawbudusu yanarami. Adugi matungda makhoi anigi engage tawnanabagi damak tarik leplami. Rima amadi Swami makhoi anigi engage tawkhiba sahi ama phajilaklami. Kona thangda 18 February 2018 da makhoi ani luhongnaba same sarami. Amadi makhoi ani numit aduda luhongle. Luhongba numit aduda Swami yamna harauba momon minok tawba picture aduda urami. Thamoy nungda thajai madudi harau tayamba nungaiba afava tunglamchat ama oinanabagidamak adubu pumnamak adugi ona tainaba makhoina khalluba makhoina ningluba adugi mayok amadi momon noksakiba aduna makhoi anigi tungda kari oirakani haibadu aikhoi punna yengwinaba tabani. Swami amadi Rima makhoi ani dumdam chauna luhongduna ahanba oina Rima Sahu family da makhong thangjilagi. Luhongbagi nini chanba numini 20 February 2018 numit adu reception oina numit aduda pangtholami. Reception party aduda haikoina ui madudi footage asina tai luhonglaba bor kaina animak makhoi ani dance tawbagi footage asida urami. Bor kaina anibu yaifa mangol pinenabagi damak miyoi kaya ama laklami. Saurakna 800s family amadi mamanabi sing. Reception adu loiraba matung mathangi nomini haibadi 21st February 2018 da family amadi relatives ki miyoi sing reception adu yauruba tungda makhoi pumnamak magi yumda hanakhirami. Mipum khudingmak magi family magi yumda hanakraba tungda Swami gi machanupisu 22nd February 2018 da Kazakhstan da hananaba thorang tawrami. Machanupi gi flight adu Delhi dagi paigadabani. Aduna machanupi bu mapa ibungo Rabindra Sahu na machanupi adu Delhi gi flight kidamak Delhi da thilami. Numit adu Sahu family da yamna nungaiba amadi harau tayamba amadi makhoi gi tungi damak yamna ningthijaba mamung adu lakpada Sahu family na adukimatik harau jarami. Matamduda kanana su khantharuba leite. Luhonglaba tung numit mangani suba numita Sahu family da adugumlaba khudong thiba adu thokani haiba. Amadi sangsarda leiriba mipum khudingmangna numit adugi angakpa adu kanana su thajaruba leite. Mayam punamak makhawari aikhoi punna taminasi. Numit adugi khudolpot aduna family adubu kari ohenki haiba. 23rd February 2018 Sahu Mansion, Patnagar, Odisha. Soumyana mahaki office ki suti laurami. Maramdi matam khara mahaki nupi Rima ga leminanabagi damak. Amadi numit adu Soumya gi mama su college sananaba thorang tawrami. Soumya gi mama Sanjukta Sahu su college salami. Aduna yum aduda makhoi ohum khaktani ngaheuriba. Haibadi Soumya, Rima amadi mahaki mabok. Mabok ki mamingna Jima Mahi Sahu. Numit adu yumgi akoiba amasung yum manung adu hanagum normal oina lerami. Soumya amadi Rima makhoi ani kitchen da
chak thongnaba tayari tawrami. Makhoi ani na yano nungsinana kari thongsige lunch ki damak enjang do hawai thongsira adagi soup semsira haiduna planning tawrami. Tanja ajuda ikhang khanghodana makhoi gi gate ajuda delivery boy ama laklami. Luhonglaba matungda mioi kayadagi gift tharakpa gift pirakpa haibasidi mahusani. Aduna Soumyana thoktuna parcel adubu mahakna karisu chingnaba leitena lawsallami. Box aduda pack tawriba solutape adu lawthuknabagi damak mahak kitchen tamna changlaklami. Box manungduda kari yarongani khanbada makhoi yamna excited oirami. Aduna Rima su Soumyagi matung inaduna kitchen tamna mahaksu changlaklami. Matamduda Soumyagi mahaki mabok nupi dusu kitchen manung aduda patta haudi sengdoktuna leirami. Soumyana box adu hangdoknaba thorang tawi. Aduga mahaki hek matungduda Rima leptuna leirami. Aduga Rima na hangi parcel asi kanana tharakpano haiduna. Parcel adugi mathakta Soumyana hairami. Parcel asi tharakliba mioi adudi SK Sinha haina I. Aduga parcel asi aingona su tharakpani. Aduga maphamna Raipur dagini haiduna sticker asida napli. Nakanda leirambi Soumyagi mabok tusu mahaksu box aduda kari gift yaurige haibadu yeningduna mahaksu nakanda changsalagi. Ahan bagi solutape adu lokthogi. Box adugi manungda green color na cover tawba box ama yaurami. Green color gi box adugi machi aduda lang anguba ama yanuna leiba ui. Lang adu Soumyana lang adu chinglubani. Mahana lang adu chinglubu matamda mamangda irang langba anganba mangalama ngalaki. Aduga second amagi manungda pot adu pokhaidagi. Pot adu makhol hauna pokhaidagi. Aduga makhoi ahumak gyan mangduna leimaida takre. Ceiling adusu machi khara tektuna taragi. Amadi makhogi water purifier adusu pumtoi toiduna nakanda tarami. Kitchen gi thongnau adusu khajiktang kairami. Amadi phaklang sing adusu mai chalami. Kitchen adu maikhuna pumam mamkre. Swami gi mabok adu maina khajiktang chai. Aduga Swami na nakan amada tarami. Rima su nakan amada. Swami na Rima da yengduna Aroeba oina ai amta kallo ai sirabani ai sigadawre wahai adukhak hairamlaga Soumya gyan mangduna takre. Rima su nakanduda leplambanina mahaksu mahaki mamai adusu bomna sokle amadi makhuttusu maina chakle. Bomgi maikhudusu mahaki lungs manungda changlame. Aduna mahak sor honbada khajik warami. Rima gi mana adusu pangsankre amadi mahaki mamitsu bomgi anganba maingan amadi bomgi machet khajikna mamitusu soklami. Aduna mi yengbada mami shamba adu oirami. Yum thangnaba sing aduna senselakna mateng pangnaba laklami. Yum thangnaba sing aduna karino gas pokhaibagi thoklibra haiduna Rima da hanglami. Adubu Rima na makhut adu bom leramba jaga aduda mahak thilami haibadi parcel mafamduda thilami. Aduga kari guno khangdaba machindadi ngangningba adubu machinda ngangthokpadi ngamdaba. Aduna yum thangnaba sing aduna mahakna hairiba adu karino haibadu chapchana khangba ngamlamde. Aduna mioi sing aduna police ta inform torami. Ngayaki matungda ambulance amadi police sing laklami. Ambulance ta makhoi ahumak haptuna Balangir District Hospital da makhoi ahumak pokre. Adubu laibak thibadi Swami gi mabok adudi lambi da mahak Aroeba tungkhul tankre. Hospital yobaga hospital gi doctor singna mahak lambi da leitre haiduna inform torami. Hospital gi mioi sing aduna section na honai aduga Rima amadi Soumya makhoi ani Bir Surendra Sai Institute of Medical Sciences and Research ta makhoi mapham aduda tharami. Adubu Dr. Singh aduna section na yenglabasu Soumya gi Aroeba tungkhul mahak su tankre. Soumya leitabagi pau tarakpada Soumya gi family pumba thamoi shokna makhoi kaplami. Hospital manungdusu kap laubana singba kaya ama thoklami. Mikup kharagi manungdani Sahu family gi makhoi ani laikhidre. Madusu kadomdagi silakpa nungsitno haibadu mafam marang ikhang khangaudana family adugi nungairamba pumnamak loina mangkre. Hospital manungdana Rima gi condition khare hena critical oiri. Aduga family singna khannei madudi Soumya gi leitaba adu Rima da khanganba yade haiduna. Dr. Singna hairami madudi Rima gi asokpa adu nearly 40% di bomb gi effect aduna chest mabuk amadi makhutna chingba kaya ama soe haiduna. Hospital aduda Rima mahak hingba changbagi lanfamda mahak kanna lanthengnari bi ama oiri. Nakad amaromdana Soumya gi cousin Basanta Kumarna Patnagiri Police Station da FIR ama case adugi matangda launch tawi. Case adugi matangda police na forensic science amadi bomb squad sing puraktuna investigation hauragi. Forensic expert sing adugi matung ina khangi madudi mafam aduda accident thokiba nate. Mafam duda bomb
bomb blast tawkhibani aduna sahu family aduda sangsenduna bomb squad amadi forensic sciences amadi investigation team aduna mathang thigatuna each and every corner khudingmak yingsilami case adugi matangda policing adugi matung inadi makhoi zero knowledge ni haibadi karisu sabut laitabida makhoi case adu investigation adu togodoribani amadi sahu family gi myoi ani laikhidrabani aduga hospital dana rima siba sangba khangdana mahak lanthengnaribini sahu family na pami madudi mamong nupi adubu any means tawduna mamong nupi bu hinghanba pami SCB hospital aduda rima chawrakna numit kunmangani mahak layengla tungda tamna recover tawragi rima tamna recover tawraba matungda sahu family na karigumba information karigumba mahaki mamangda nungaitaba amatasu ulamde maramdi mahakna lanthengnariba ado mahakpu pungning thawgatpa amadi mahaki pangal strength adu kananabagi damak family aduna ningthina mahakpu yengsinbirami adubu numit kunmangalngi matung mahak phajana gyan taraklaba matungda newspaper gi article da mahakna thengnei madudi sahu family gi Soumya amadi mahaki mabok bomb explosion da laikhidre haiba kanghaudana mahaki mamit tagi mapi tarakhi rima gi mamit tagi takhiba pi lepleitna tarame aduga family aduna mahakpu khamjannaba kayara khotnarami rima na waroduna hairami karigi damak mangonda khanghandribano haiduna rima phajana gyan tarakle haiba policing aduna khanglami aduna rima da statement lawnanabagi damak policing aduna hospital da laklami aduga hospital da lakjuna rima da statement lawrami rima na su mathang manau sequence phajana policing aduda parcel lakhibagi parcel adu hangdoklubadagi thokhibani haibina chingba adu in details da policing aduda khangali aduna policing aduna khangle madudi pokhagi ba bom adu parcel adudagi ni haiba aduna parcel adu kadai dagi lakhibano haibadu track tawba horaki policing aduna team khaidoktuna investigation mathang tawragi ahan bada team amana rima gi family da investigation tawbagi matung ina rima gi akupa details khajiktang khanglaki haibadi rima gi luhongdringai mamangda ex boyfriend amalerami ex boyfriend adudi mahakna luhongdringai mamangda hanana makoi ani break up tawkhraba wafamni sahu family da amok wahang pahong tawi Soumya gi father na haibagi matung ina tha nipan muki mamangda threat call ama Soumya da laklami phone call adugi matangda police na track tawi amadi call aduda kari wari sanakhi haibadu hangluba matamda rima da maral serami maramdi rima na ahenba pamba nungaiba amadi mangondagi henba misak aduda mahak luhongba pamadagi makhoi ani kainabani amadi mahakna ibu langthokpirambani haiduna maram aduna athuba matamda policing aduna nupa adubu farami nupa aduda wahang pahong tawi amadi nupa aduna mahakna haikiba adu emotional amadi wakhal nungaitabadagi phone call adu tawkhibani amadi bomb blast aduga mari leinabra haina wahang kaya ama tawba matamda karigumba proof amatasu phangba kawba lekhide aduna police na khangi madudi bomb blast aduga karisu mari leinadre haiba matamduda police na khwaidagi chingnabadi rima gi ex boyfriend aduni adubu makhoina khwaidagi chingnaramba adusu karigumba proof karigumba mari makhong amatasu phangdrabanina makhoina khalami case adugi matangda karamna mathangi step adu lakhotkani haiduna maramdi karigumba makhoida saki sabut amatasu phangwa kawba leiramde policing aduna makha tarakpada parcel adugi mari makhong thigalagi mari makhong adu asum thigalakpa matamda parcel adu Raipur gi courier service Sky King kawba amadagi tharakhibani aduna courier service office adugi mafhamda leiriba consignment khudingmak lokhatuna makhoina forensic research ki damak consignment sing adubu collect tawduna makha taba analysis tawrami analysis adugi matung ina 15 February 2018 da sahu family da tharakhiba parcel adugi consignment adu fanglame consignment aduda sender adugi maming SK Sharma haina irami sender adugi maming khanglakpadagi courier office ki owner aduda policing aduna hairami madudi sender adugi details pami haiduna amasung details adusu owner aduna phone number address amadi maming policing aduda information pirami policing aduna phone number maming amadi address adu verify tawu matamda karisu leitaba mafam amagi address phone number sing oiramki amadi makha tarakpada CCTV footage makoina check tawrakhi matamdasu CCTV gi footage adu tha ahum mari mamangdagi CCTV adu work tawramde
Pulising aduna thiruba khuding makoina asum thiruba matungda kona thangda amuk hanna makoktagi hobagum haibadi zero level dagi amuk investigation tawba tarami. February matam loikre, March lagre. Adubu March yorokpo fawbada pulising adugi makutta haibadi makoina investigation tawriba adugi afaba proof afaba sabut haibadu makoida leiramde. Maram aduna media singnasu pulising adugi weakness adu media da expose tawba horki. Amadi case adubu pairiba ayo adugi mahutta case adu crime branch sinanaba atopo officer amada case adu transfer tawki. Anubo officer silaba matungda inawnawna Sahu family gi bomb blast of mafam aduda ahanba visit tawki. Amadi hana unakraba miyoising adubu inawnawna amok statement lawba horki. Pumnam adu nawna analysis amadi nawna re-examine amadi statement lawrabaso aremba ngakta tarami. March tha hawkre hawzik April tha fawbada hawzik fawba strong lead proof oibeyaba hawzik fawba makoina phangamde. 4th April, Balangir Police Station da Police Chief aduda address toba letter ama policing adubu makok ngononaba letter ama tharaklame. Envelope aduda letter ani khaltani iriba important letter. Policing aduna letter adubu yana sensitive oina lawrame. Amadi letter adugi photocopy sing WhatsApp ta loina address tawduna investigation team aduda tharame. Letter adu hanjen paruba matamda khoidau sagotpa amadi hena chamamna hanba faholi. Letter aduda asumna hairame. Special messenger amani haiduna. Parcel adu SK Sinha da thabani. RK Sharma nati haiduna. Aduga miyoi aduna mahakidamak Aadhaar card amasu semduna thamkre haiduna. Project adugi matangda miyoi ani khatanati miyoi ahumni changliba. Aduga makoi ahumak police na thiba phangoidaba mafamda yamna lapna satkre haiduna. Bomb blast adugi maramdi mahakpu namthabiba amadi mamal yamlaba punsibu manghanbagidamak. Makha tarakpada amuksu lo lebagi karisu kanaba leite. Maram aduna ehangna thangkiba khongthangni. Pikna manghanba adudi kanana su pamde. Family punamak ado manghalabasu ehakna mangkiba adudi kaidawnungdasu hanjilaroi haiduna. Aroiba line da police pu tumina leinanaba hairami amadi isam zamzaba miyoibu ot neiba tawiganu haiduna. Makha tarakpada police sing aduna courier gi consignment aduda iriba signature or maming adu munna check tawa horagi. Iriba adu kajiktang thuna ibagi mayekta SK Sharma su manudi nate SK Sinha haibasu manma maksu nate SK Singh haibagi mawongdani. Haibadi crime tawriba miyoi aduna confuse kya marum tawrami aduna mahakna overconfident oiduna mahaki third level letter adugi ahanba line aduda khangi policing aduna maramdi crime tawriba misak adu amuka hena crime gi maramda phajana ningthina research tawraba analysis tawraba misak amani haiba letter adubu media da amadi mayamda flash tawramde amadi letter adugi makapona policing gi investigation adu amuka hena khongjen yangna thigalakpa horai. Police ki team mari semduna sahar adugi akoibada atopa miyoi singda charakna miyoi chamagumada wang pahong investigation amadi statement lawbuna singba kaya marum tawrami. Swami amadi rimagi laptop na singba amadi makhoigi phone call sing data kaya ama lothokduna thiba humba kansalaklami. Letter adugi matung ina swami gi mapa amadi mamada police na wahang pahong kaya ama tawrami. Adumoinamak makhoi ani paukhum manarami. Haibadi makhoiga atopa miyoi kanagasu property gi maramda amadi nungainadaba saunakhiba karisu lekhidi haiduna. Makhoina khumliba pakhum sing adubu policing aduna satisfy oiramde. Maram aduna nakan oyetagi makhal kayagi mawongda wahang pahong makhoi ani da tawrami. Kona thangda policing aduna hairami madudi makhoi da letter ama phangni haiduna. Letter aduda property dispute ki matangda khajiktang related oiba letter mali haiduna. Sanjukta sahuna so policing aduda request tawduna letter adubu yenganaba haijarami. Policing na letter adubu sanjukta da ulami. Aduga letter adu hanjin sanjukta na mahak hanna parami. Letter adu hanjin paba matamda sanjukta gi wakhalda line amada mahak sentence adubu mahana takhiba mahana khangkhiba gum mahaki wakhalda forami. Aduga line adugi matangda mahak wakal munna khalami. Line adudi undertaking da project. Aduna mahak police da hairami madudi line asi mahakna khangbagum takhibagum hana tawi haiduna. Karigumba handwritten letter oiramlagadi ngasaina khanglagadaba sentence ni. Hanjin mahakna undertaking the project hairiba line adu mahakna hanjin ningsinglaba tungda mahakna wakhal lakhi. Aduna mahakna police da haiki madudi masidi mahaki college adugi ex principal Punjilal Mehergini haiduna.
Punjilal Meher mahak college adugi English professor amani aduga mahakna sinaba phrase completing the project natraga undertaking the project haiba sentence asi mahakna itattatana sinaba phrase amani makha tarakpada police na konglei thuna 24 April 2018 da Punjilal Meher mahakpu wahang pahong tawnawi damak mahak lokhalame ahanbada pakhum sing mahak leiduna policing adubu makok ngawnanaba mahak khumlami policing aduna letter adugi matangda wahang hangi wahang hangma matamda pakhum adu mahakna wari oina mahakna lirami madudi mahakna yasangma matamda asum thorakpada nupa amana mahakpu khamduna letter adu balangirda yohonanaba khangalami kariguma yohondrabadi nahak madugi chapchaba consequences fangani haiduna policing aduna pakhum adubu thajaramde aduna makha tarakpada mahaki mobile location su track tawba horagi mobile adudi Pratapgarh gi location adwaida lerami Raipur da chatpagi track adudi policing aduna fangamde April 26 2018 sarana 11 am taba matamda policing na Punjilal da wahang torami mahakna khumlakhiba pakhum sing adugi matung ina chapchana mahakna loliba maikhum adu policing aduna khangba ngamkhi 2017 Punjilal Meherna Sanjukta gi machanupa Somya luhonglagani haiba khanglami madudi 2018 da matam aduda Punjilal gi thamoida khalli madudi sahu family kedaunungna nungai hanba yaroi amadi makhoidi wahanduna thamgadabni haiduna Punjilal yamna wakhal tawba hathu tawdaba wakhal munna khalaba matungda maki lalong yatpa nupa amani haibadi linju siba saishusu tektaba haiba adugumba paro aduni mahakna planning tawriba maram aduna mahakna tapna planning tawi madudi mahakna research tawi internet sangduna bomb making tutorial amadi improvised explosive device na chingba mahak research tawrami Diwali lakpagi khudung saba loduna mahak pochai punamak sem saba horaki amadi bomb sananaba microseeds battery na singba haibadi zinc chloride battery na singba posak sing mahak khomjinduna assemble tawba horaki amadi mahakna bomb macha saduna bomb sing adubu mahak test tawbasu mahak mathantana tawraki mahaki planning khudingmak aduda kanagisu mahak mating lauramde mahak mathandani mahakna planning tawriba bomb adu pack tawnawidamak mahakna Zoiti Vikas College ta mahak chalami packet adu ningthina mahakna packing tawrami bomb pack adu ningthina tawro matungda mahak mathangi planning di courier company bomb adubu mafam adu yongnaba deliver tawbani aduna mahakna research tawrai courier companies in Raipur adugumba courier company bus na deliver tawba haibadi bus na puraga pochai sing adu deliver tawba maramdi pot adubu ningthine scan tawdunabagi damak tapna mahakna Raipur gi courier company ama mahakna mark tawrami Somya amadi Rimagi luhongba 18 February 2018 dani luhongba adugi mangjongna 15 February 2018 da Punjilal na pami madudi mahaka siliba planning adu luhongbagi mamang natraga luhongbagi matung anisigi marakta mahaki planning adu successfully thabak adu pangthokpa aduni aduna luhongbagi numit humni mamangda haibadi 15 February 2018 da mahakna ihan hanbada mahaki college chali haibadi mahaki attendance palamlaba tungda mahak college tagi thoraktuna mahaki mayumda phone adu thamamli kari maramgi phone adu trace torokpa matamda Raipur gi location adu thoktanabagi damak phone adu mayumda thamlamlaba tungda mahak bike thoduna railway station da laklami aduga railway station da bike adu khamlaba tungda ticket kaktabida mahak train adu tongkhalle Raipur gi damak aduga Raipur yoroba matungda mahak rickshaw mathang phaduna mahakna mark tawkhiba courier company aduda mahak yaushilaki karamba courier company CCTV su work tawdaba amadi parcel tawriba pochai sing adubu scan ningthina tawdaba courier company ama Sky King Courier Service mafam aduda SK Sinha gi mingda courier adu book tawrami courier thafam aduda su mahakna hairami madudi mahakna thariba parcel adu numit nini natraga humni manungda yogadabani aduna company aduna su mawnda assure tawri madudi sungsoi shojuna 3 days ki manungda parcel adu yogani haiduna aduna courier mafam adu thadoktuna mayumda halaki amadi kona thangda 18 February 2018 da mahak amuk sahu family gi luhongba adu su mahak attend tawki maramdi sahu family na numit aduda nungairiba adu numit nini humni gi manungda makhoi loina kaplagadabni haiduna magi thamoida khanki madusing adu yengningbagi damak mahana luhongba adu yaukhibani parcel adu su mathang laktuna bus aduna mathang parcel adu puraktuna 28 February 2018 da
Patnagarda parcel adu thunglaki matang sida ekhoi khanduna yengsi madudi parcel adu lakpa matamda karigumba lambida pokhaiba thoklagadi karisu khangjadaba innocent miyoi kayani sigadaba parcel adu laki sahu family gi reception tawba numit aduda adubu mi yamna sinba maram aduna delivery boy aduna numit aduda deliver tarumkhide delivery boy adu 23rd February da mahak suti da laiki aduna parcel adu office manungda numit chupa laiki aduga 24th February 2018 da delivery boy adu karaktuna parcel adu sahu family da deliver tawki amadi parcel adubu hanolubada auto trigger oiduna bom adu kitchen aduda pokhaiki family aduda laibak phahuba haigadra makhoi ahom swamigi mapa mama amadi mahaki machan nupi aduga laibak thibadagi laikhidraba swami amadi mahaki grandmother bom blast adugi matangda police na makhatana punjilalda wahang tawki bom pokhai hankhiba adugi motive karino haiduna Ponjilalna fondolagi madudi mahak 2009 dagi Jyotilal Vikas College ki principal oirakpani aduga 2016 da Sanjukta Sahu history lecturer ama oina college aduda join tawki Sanjukta Sahu na 13 years senior ni maram aduna eligibility gi matung ina Sanjukta Sahu bo college adugi principal ama oina appoint tawki matanduda Ponjilal college adugi identity amadi ego amadi mahakna pamjaba mahaki principal amadi Ponjilal gidi yamna ningba kaiba matamni maramdi mahakna khanjaramba mahakpu respect tawjaramba pumnamak akaiba oirakhi mahakna leiramba ego adunasu mahak college adudagi thabak thadokpa sungalamde amasung mahakna pami madudi Sanjukta gi mathakta laman khumba amadi mahakna phamliba sokri adudagi mahak adum phamduna laiki maram aduna mahakna phamliba sokri table adugi mamangda sokri table amaga amuk thajenduna Sanjukta Sahubu magi mamang aduda phamanki matamduda Punjilal yamna ningba kaiki amadi mahakna Sanjukta Sahubu kaidaunungda respect toramde amadi mahakna school thengna lakpa amadi class sangdabana singba tat pat tawba kayamarum mahak tawrami mahakna Sanjukta Sahudasu asumna haiki nahakna tawriba adugi consequences nahak sojina phangani haiduna mahakna tarami madudi Sanjukta gi machanupa Somya luhonglagani haina aduna mahaki wakhalda khanki madudi Sanjukta kaidaunungdasu nungaina leiba yaroi haiduna police na investigation adugi sabut oinanaba proof oinanabagidamak mahaki mayumdagi laptop envelope carton box courier gi receipt diaries notebook na chingba amadi crime branch na mahaki rented house adudagi bomgi haibadi explosive oiba yaba posak sing phagat pangamki police na mahaki laptop dagi recover kaya matauki deleted history downloaded bomb making tutorials deleted WhatsApp messages aikoine khangi madudi asigumba case ase rarest of rare haidi yamna atang bani Punjilal gi case ki batung ina mahak court na sentence him to life in prison mapunsi supa jail leibagi rai takre IPC sections 302 307 201 amadi section 3 and 4 sentence of the explosive substances act ki matung ina Punjilal punsi supa jail leiba takre wari asina tagi madudi crime kharadi khudakta thoi aduga crime kharana tapna tha hena changba chahi hena changba haibadi tapna sem saduna planning tawduna crime tholagi Punjilana mahaki asawba do fataduna tapna step matam loduna mahakna revenge tawki amaromdana mahaki chauki munki aduga amaromdana machanupa amadi mabok thawai thaki amadi mamau nupigi harauba nungaiba pumnamak amadi mamau nupibu widow oihanki crime khudingmak kalag mihauba amadi paisagi khakta crime thokpanate karama makhali crime tominna matam sangna planning tawduna tarokpa crime aduni khwaidagi hena sathiriba Nungshiraba marup sing wari asi matang asda tension jari wari asi nungai natraga nuaite makhagi comment box ta comment isin biramu like subscribe amadi hype sojina tawbiramu subscribe tawdaba sing subscribe tawsin biramu ngasigidi matang sida tension jari anoba episode anoba wari amada khoi punna muk thengnarasi ngasigidi kainarasi thank you everyone yai fare